하울다로 시도 pork ngasi morok katang hapaga singa adu katang hapaga oina thongaktoine amaya kanna sawale phutlaga thongdoine kg amane hapage ising hapjere ko maran manam nushina ba khara dumda thonga jaboi targadi hap to jai ba ko adubu aigi video ni na masak phajaba madang rane dana machu to khara nga masak hapani chamas ama chamas tang otlam yang ochang ne ba dos mai sum put khage horen punga in black an masak ta almai yeng minar se duka ai ada le khadoi gi ko pung khara medium frame lein thame punga yam phare ko punga yam phare masak punga to ba me khu smai na dei ko mauri ko ang morok se lok tho koก็ให้จังเลยวันนี้ถุงออกไปมาสักเซ่ทำไมเจ้าดีบิซะเนาะว้าวคือเซ่อันนี้ก็20 minutes อันนี้มาคันจางพุดแล้วก็กินมาตุ้นแน่มาสักพักเลยเดี๋ยวฉันเดินนี้ดูฮาวดาโรสิโบสวัสดีมายาวไอวิดีโอยังมีบุคลิกมักทางเจออย่างตรงนั้นสิที่แม่จ่ายยาวเดี๋ยวจะปอกมันจะจ่ายโดยนี่ก็จากเสียจ่ายอะไรที่ปอกอย่างยาวไหมบ่เดี๋ยวก็จังพูดอะไรเลยอันนั้นแม่จ่ายว่าเขาจุนี่เดี๋ยวแม่จุนี่เลยมาให้ใน Instagram account เนี่ยเลยวันนี้แม่ไอคอมเมนต์จะปิ้งดาวไว้ทำเจอร์กี่แม่ follow ซึ่งช่วยเดินตัวบิโรไอสามมันได้ไปเจอไป account เนี่ยจุนี่เลยมาให้ไป account เสียสวัสดีแม่hojik ki trending oriba suni juni gomba shawl gomba pasmina gomba phaja ba phi mya ama yaw mane duga budget ju am friendly oi ba budget friendly oi bane ma'am apang me yar ga su message to biro o aduga follow je to ba kawi ga no ado sim da hajar ni ma'am ai sa ba kini go aduna ma'am follow to biro o ado ma'am chao ho ge ok ta cha ok latest ka ko la cha keโอ้งอาจจะจ่ายโอ้หายไปต่อพุงอันนี้มาขายกี่จานเลยพูดครับวันนี้ตู้น่าเยอะ好呀คือหอมด้วยค่ะตัวผึ่งผึ่งกุดจังเยอะน่าอร่อยแบบซิมาจ่ายแกแม่พักกินได้เต็งอ่ะสิที่ปรับพุดเลยนี่กว่าทงใจแต่ขู่ห้าวมาห้าวเลยแม่แต่โยมากอ่ะเงาเฟ้ยใช่ทันจ้ะจำพุดไม่ใช่พาสต้าไอ้นี่ก็ข้างในแม่ยังเผาเอ้โอ้งอ่ะจะจ่ายวันไหนจะจ่ายนี่ก็4 kg มาดกี้250 กรัมเดสอยแบบเดี๋ยวมักที่นั่นเตะแบบก็จ้างกันไปแล้วอีกอย่างเสียเผาแอมนะกูพอจะจำเดียวแม่ดูลมกี่ฮะล่ะ
ꯆꯥꯁꯜꯂꯦ ꯑꯉꯥꯡ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯤ ꯁꯣꯝꯗ ꯑꯣꯛꯁꯤꯗꯤꯅꯦ ꯐꯨꯠꯂ ꯆꯥꯕꯗꯅꯦ ꯊꯤꯅ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅꯒ ꯑꯍꯥꯟꯕꯗ ꯑꯣꯛ ꯉꯥꯛꯇ ꯍꯥꯟꯅ ꯊꯥꯗꯔꯒ ꯉꯧꯕꯗꯣ ꯑꯗꯨꯕꯨꯗꯤꯀꯣ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯅ ꯄꯨꯔꯥ ꯐꯨꯠꯄꯅꯦꯕ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯦꯞꯁꯨꯜꯗꯣ ꯂꯦꯛꯊꯣꯛꯑꯦ ꯃꯆꯥ ꯑꯃ ꯆꯥꯔꯒꯦ ꯃꯁꯜꯗ ꯑꯣꯏꯅ ꯆꯥꯁꯤꯜꯂꯛꯑꯒꯦ ꯃꯌꯥꯝꯅ ꯑꯣꯛ ꯆꯥ ꯂꯦꯛꯊꯣꯛꯇ꯭ꯔꯣ ꯂꯦꯛꯊꯣꯛꯇ꯭ꯔꯣ ꯍꯥꯏꯕꯗꯣ ꯂꯦꯛꯊꯣꯛꯑꯦ ꯃꯌꯥꯝ ꯆꯥꯔꯦ ꯑꯩꯒ ꯃꯌꯥꯝꯒ ꯃꯥꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯌꯥꯝ ꯏꯁꯥꯁꯨ ꯐꯁꯤ ꯆꯥꯁꯨ ꯆꯥꯔꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯎꯋꯦ ꯆꯝꯐꯨꯠ ꯃꯍꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯛꯆꯒꯦꯀꯣ ꯏꯁꯤꯡꯕꯨꯗꯤ ꯊꯕꯤ ꯌꯥꯎꯕ ꯌꯥꯝ ꯍꯥꯎꯕꯗꯣ ꯍꯥꯎꯅꯦ ꯑꯣꯛꯀꯤ ꯃꯔꯨ ꯍꯥꯏꯇꯥꯔꯦ ꯃꯇꯣꯡ ꯈꯔ ꯆꯥꯊꯣꯛ ꯍꯥꯎꯅꯦ ꯌꯥꯝꯅ ꯑꯩ ꯆꯥꯆꯥꯒ ꯆꯥꯅꯤ ꯇꯧꯔ ꯂꯥꯛꯏꯁꯨꯕ꯭ꯔꯥ ꯉꯥ ꯑꯃ ꯂꯦꯇꯔꯁꯦ ꯊꯥꯎ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯆꯥꯖꯔꯔꯣꯏꯒꯦ ꯉꯁꯥꯏ ꯊꯥꯎ ꯆꯥꯊꯛꯄꯅꯤꯀꯣ ꯑꯩ ꯉꯁꯤ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕ ꯑꯗꯣ ꯏꯁꯥ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤꯗꯤꯀꯣ ꯁꯤ ꯆꯥꯅꯤꯡꯕꯩ ꯑꯣꯏ ꯂꯩꯔꯝꯕ ꯆꯥꯁꯤꯟꯒꯦꯕ ꯏꯁꯥ ꯊꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯕ ꯉꯁꯥꯏꯗꯣ ꯀꯩꯗꯧꯅꯣ ꯈꯪꯗꯕ ꯑꯩꯁꯦ ꯑꯁ ꯑꯣꯛ ꯆꯥꯗꯕ ꯀꯨꯏꯕꯩ ꯃꯥꯜꯂꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦꯕ ꯉꯁꯥꯏꯗꯣ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯦ ꯁ꯭ꯋꯥꯏꯗ ꯊꯣꯡ ꯃꯌꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯅꯤ ꯌꯦꯡꯉꯨꯀꯣ ꯑꯩꯁꯨ ꯆꯥꯕ ꯁꯜꯂꯦꯅ ꯆꯅꯝ ꯆꯥꯕꯦ ꯈꯔ ꯈꯣꯡꯒꯤ ꯃꯈꯣꯟ ꯇꯥꯕꯗꯣ ꯃꯥꯡꯉꯦ ꯃꯌꯥꯝ ꯂꯥꯛꯑꯣ 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 ꯀꯗꯥꯏꯅꯣ ꯇ꯭ꯔꯦꯡ ꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣ ꯇ꯭ꯔꯦꯡ ꯑꯩꯈꯣꯏ ꯁꯤꯡꯊꯥ ꯂꯥꯛꯑꯦ ꯃꯌꯥꯝ
ꯑꯗꯣ ꯁꯤ ꯃꯔꯨꯅꯤ ꯁꯤ ꯊꯝꯈ꯭ꯔꯒꯦꯀꯣ ꯁꯤꯃꯗꯤ ꯂꯦꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯆꯝꯐꯨꯠ ꯆꯥꯁꯟꯒꯦ ꯅꯪ ꯆꯝꯐꯨꯠ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪꯒꯤ ꯃꯁꯜ ꯂꯩꯔꯤꯌꯦ ꯅꯪꯒꯤ ꯃꯁꯜ ꯅꯪꯒꯤ ꯃꯁꯜ ꯂꯩꯔꯤ ꯃꯁꯜ ꯆꯥꯔꯁꯤꯀꯣ ꯁꯤ ꯆꯥꯅꯤꯌꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯆꯨꯅꯤ ꯂꯩꯃ ꯍꯥꯏꯕ ꯑꯦꯀꯥꯎꯟꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯁꯣꯜ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯐꯖꯕ ꯃꯌꯥꯝ ꯍꯥꯞꯀꯠꯆꯔꯕꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯕꯖꯦꯠ ꯄꯨꯔꯥ ꯐ꯭ꯔꯦꯟꯂꯤ ꯕꯖꯦꯠ ꯐ꯭ꯔꯦꯟꯂꯤꯅꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯦ ꯂꯥꯛꯑꯣ